Afternoon, masidi luhomagi photo album unboxing tawsiko. Sigisina poisongi luhomagi dune handakte luhomgado dogi magi photo album neba. Sigisina dipti khobani thaina luhomgi fagini sidi am kuirabani ko. Ano si CD ngaro CD khobani kuirabani na. Sigisun yeng ase poisongi ase. Azabra yeng si ko me amathang mathang. Asida mapana puthoga yeng halagi mathang phakto. Ye, sida angang sa lay re, sida summa lay re, sida thầm yeng à sẽ so với nó. Ay, mày quên gì? Yay, Papa. Yes. Hello, đứa nhỏ. 1, 2, 3, 4. Yeah. Có nè cái nó sẽ yeng sẽ nè meri cái photos, okay? Yeah. Papa open door again. Yeah. Sample. Let me help you. Lại có xin ngoài dạng này nè, là hãy lấy được cái xin này gì? Apa? Thanks nè. Ini mama ini kelas ini dulu kayak gitu. Dulu HP leather gini sih sini. Sampai ke HP. Aduh, jadi saya rai dong. Manung dah. Kemana? Ya oleh kosina mari koper kuna ba. Dia saya thông sih. Thầm mà kìa, thầm mà. Được. Tên tên này, lady. Wow, so beautiful. Đây có. Sai đấy năm bắt đầu nghe là thật gì này. Opposite tay năm bắt. Ở bên mà mu cầu sa mà thật thầm mà. Siêu open door với chân nào. Right, right, that is right. I want to move without on. This is not big. They want it to be. Photo yin ne da mai finger da nail ha po na mai sana po ki nail se Thế thì mo về la việc như thế, sẽ happy rồi, okay? Okay. Only one này có. Nhưng ngài khởi tấu thủ lực mà rồi. no ma ki piece sin thar sa la yi da na ma pa na ma ni si da ai se present thar da na si da enter đây kana gi hian no 18 no asi photo se kana hian no Nene mama. ne ga ma mo ga okay to namo na papa sunamo yeah stop to Chỗ ai tí lo chỗ. Mở cô. Nhà là bố. đó thì video nằm cái to mang ngày đồng ngồi đưa mà phi lô sẽ khi cái này nó wow so nice so Nà beautiful đi bên. sẽ yên là sẽ có photo yên bơ sẽ Sa kudop te rồi. xin cover face 서럽다 그랬잖아. 이미 있어 파모도. 마이크 진지도. 세세도 하잖아 파모. wow so beautiful 비비 세보잖아. nail lam phajare 하이마. 콩도 건질러. 오케이. 시대에 다 하오라게. xin front page ta đấy 시기 시세게 노는 뭐냐 하빠버렸디. 아코이나 아. 남자기 뭐가 하데. 배너 하빠도 quên là xem vào đồ mà na cái đồ nó cũng quên 드라이바닌 티에리니 셀로테이프가 아니지. 감자 봐. 여기 짜잔. 시기 레이세 그 자로 소들이. 여기 하이렇게 보고 양파전 많이 있어. cái nồi này cái nồi tao quấy đại này sẽ promotion phí với đại này sẽ phí xin nè nên mà bây giờ cả đấy xin là ta collection này video ở cái này xin là ra chủ được tu ba xin sẽ cái đấy nó có mà xin cái nồi đấy mà là ta collection đấy xin là ID product sana lepasin ID product na zoom xin là aku magi garden lagi yang lepas फजर सी बैकग्राउंड से स्माइना फजर कनी खल देखो सी कम्युनिटी हॉल ने खोली
ꯁꯤꯁꯦ ꯄꯨꯈꯠꯄ ꯂꯩꯗꯨꯔꯥ ꯃꯥꯅꯦ ꯌꯥꯝ ꯋꯥꯅ ꯊꯥꯡꯒꯠꯄꯤꯔꯝꯕꯗꯣ ꯁꯤ ꯂꯩꯔꯦ ꯆꯦ ꯃꯆꯥ ꯊꯣꯛꯑꯦ ꯈ꯭ꯋꯥꯏ ꯐꯥꯔꯁꯠꯁꯤꯅ ꯍꯩꯖꯤꯡꯄꯣꯠꯀꯤ ꯀꯥꯡꯕꯨꯅꯦꯕ ꯗꯣꯛꯇꯔ ꯃꯤꯅꯥꯛꯁꯤꯁꯤ ꯂꯩꯔꯦ ꯑꯕꯦꯝꯃꯒꯤ ꯗꯣꯛꯇꯔ ꯃꯣꯏ ꯃꯃꯥꯟꯅꯕꯤꯁꯦ ꯃꯣꯅꯤꯀꯥ ꯂꯩꯔꯦ ꯕꯟꯗꯅꯥ ꯂꯩꯔꯦ ꯁꯤꯒꯤ ꯐꯣꯇꯣꯁꯦ ꯌꯥꯝ ꯐꯖꯕꯅꯦ ꯃꯥꯅ ꯀꯩꯅꯣ ꯇꯧ ꯇꯥꯕꯗꯣ ꯐꯣꯀꯁ ꯇꯧꯕꯤꯕ ꯕꯟꯗꯅꯥꯅ ꯏꯍꯥꯟ ꯍꯥꯟꯅ ꯂꯥꯛꯄ ꯑꯕꯦꯝ ꯃꯩ ꯗꯣꯛꯇꯔ ꯉꯥꯏꯔꯦ ꯁꯤꯗꯤ ꯃꯥꯅꯦ ꯌꯥꯝ ꯅꯨꯡꯁꯤꯕꯅꯦ ꯃꯤꯅꯥꯛꯁꯤ ꯎꯕꯗ ꯀꯤꯔꯤꯗꯨꯗꯤ ꯁꯤ ꯂꯩꯔꯦ ꯇꯨ ꯃꯆꯥ ꯊꯣꯏꯕꯤ ꯂꯩꯔꯦ ꯑꯩ ꯌꯥꯎꯔꯦ ꯌꯥꯎꯔꯦ ꯍꯣꯕꯤ ꯁꯝꯁꯤꯅ ꯃꯣꯏꯅ ꯈꯣꯏꯍꯟꯕꯤꯔꯝꯃꯤꯅꯦ ꯈꯣꯏꯍꯜꯂꯝꯃꯒ ꯖꯤꯠ ꯆꯥꯗ꯭ꯔꯦ ꯁꯤꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯅꯦ ꯍꯧꯖꯤꯛ ꯀꯅꯥꯅꯣ ꯌꯥꯝ ꯋꯥꯠꯂꯦ ꯄꯥꯕꯨꯡꯁꯦ ꯁꯤ ꯄꯥꯕꯨꯡ ꯐꯨꯔꯤꯠꯁꯦ ꯑꯩ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯒꯦꯕꯀꯣ ꯆꯟꯕꯤꯅ ꯄꯥꯕꯨꯡꯒꯤ ꯐꯨꯔꯤꯠ ꯐꯖꯕ ꯑꯃ ꯂꯩꯕꯤꯕ ꯑꯗ ꯁꯤꯁꯤꯅ ꯁꯨꯝ ꯀꯝꯄꯅꯤꯅ ꯃꯥꯒꯤ ꯄꯤꯔꯛꯄꯗꯣ ꯁꯨം ꯊꯝꯈꯤꯕ ꯑꯗ ꯄꯥꯕꯨꯡꯅ ꯈꯜꯂꯤꯁꯤ나 ꯀꯝꯄꯅꯤꯅ ꯆꯟꯕꯤꯅ ꯂꯩꯕꯤꯕꯗꯣ ꯁꯤꯅꯦꯅ ꯈꯜꯂꯒ ꯁꯤ ꯐꯨꯔꯤꯠꯁꯦ ꯂꯤꯠꯂ ꯊꯣꯛꯂꯛꯑꯕ ꯆꯟꯕꯤꯅ ꯂꯩꯕꯗꯨꯅ ꯀꯔꯝꯕꯅꯣ ꯈꯪꯗ꯭ꯔꯕ ꯃꯥꯁꯦ ꯅꯣꯛꯅꯤꯡꯕꯁꯤꯗꯤ ꯑꯕꯦꯝꯃꯁꯦ ꯁ꯭ꯋꯥꯏꯗ ꯐꯝꯃꯤ ꯀꯛꯊꯠꯂꯒ ꯍꯥꯞꯄꯛꯏꯅꯤꯀꯣ ꯃꯥ ꯁꯥꯎꯔꯒ ꯇꯣꯉꯥꯟꯅ ꯁ꯭ꯋꯥꯏꯗ ꯐꯝꯃꯤꯕ ꯃꯃꯥꯟꯅꯕꯤ ꯆꯠꯈꯤꯕꯒꯤ ꯃꯥ ꯑꯅꯟꯌꯥꯁ ꯂꯩꯔꯦ ꯃꯤꯁ ꯄ꯭ꯔꯤꯌꯥ ꯃꯣꯅꯤꯀꯥ ꯃꯤꯅꯥꯛꯁꯤ ꯃꯣꯅꯥ ꯖꯤꯜ ꯑꯅꯟꯌꯥꯁꯦ ꯑꯗꯨꯝ ꯕ꯭ꯂꯦꯟ ꯇꯧꯔꯤꯁꯤꯗꯤ ꯃꯌꯥꯝ ꯃꯔꯛꯇ ꯁꯦꯔꯣꯄꯥꯏꯁꯤ ꯂꯩꯔꯦ ꯇꯨ ꯁꯅꯥꯇꯣꯝꯕꯤꯒ ꯑꯕꯦꯝꯃꯒꯤ ꯐ꯭ꯔꯦꯟ ꯒꯦꯂꯦꯛꯁꯤ ꯃꯌꯥꯝ ꯏꯀꯥꯏꯕꯅꯦ ꯁ꯭ꯋꯥꯏ ꯄꯥꯔꯇꯤꯗꯤ ꯐꯣꯇꯣ ꯅꯝꯐꯨ ꯑꯣꯏꯔꯛꯄꯅꯤ ꯀꯥꯏꯕꯗꯣ ꯁꯤ ꯕꯦꯛ ꯗ꯭ꯔꯣꯞꯀꯁꯦ ꯗꯤꯖꯥꯏꯟ ꯑꯩꯈꯣꯏꯅ ꯄꯤꯖꯔꯤꯅꯦ ꯁꯨꯃꯥꯏꯅ ꯇꯧꯕꯤꯌꯣꯅ ꯐꯖꯕꯅꯦ ꯁꯤꯒꯤꯁꯦ ꯁꯤ ꯀꯦꯛ ꯇꯦꯕꯜꯁꯤꯅ ꯑꯩꯒꯤꯅꯤꯀꯣ ꯁꯦ ꯑꯗꯨ ꯂꯩꯁꯤꯅꯦ ꯁꯤꯒꯤ ꯇꯦꯕꯜꯁꯤꯅꯤꯀꯣ ꯂꯩꯔꯝꯕꯗꯣ ꯃꯣꯏꯅ ꯄꯣꯔꯛꯄꯗꯣ ꯐꯖꯕ ꯋꯥꯠꯄꯗꯤ ꯄꯤꯛꯃꯟꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧ ꯆꯟꯗꯕ ꯍꯥꯏ ꯕꯦꯕꯤ ꯂꯥꯛꯑꯣ ꯄꯦꯔꯦꯟꯁ ꯀꯩꯒ ꯁꯤꯅ ꯐꯦꯃꯤꯂꯤ ꯑꯣꯀꯦ sida ꯐꯝꯃꯣ Sida sit down da playing da. Hema, kita ni Jinthandai. ꯑꯕꯣꯊꯦꯁꯦ ꯐꯖꯗ꯭ꯔꯦ Apa ꯑꯕꯦ ꯃꯁꯤ ꯌꯥꯝ ꯐꯖꯩꯌꯦ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯟꯂꯣꯁ ꯕ꯭ꯔꯗꯔ ꯏꯟ ꯂꯣ ꯃꯃꯥ ꯑꯕꯣꯊꯦ ꯂꯩꯔꯦ 80. ꯁ꯭ꯋꯤꯃꯤꯡ ꯄꯨꯜꯗ ꯃꯈꯥꯗ Why? ꯑꯩꯁꯦ ꯂꯣꯏꯔꯦ ꯊꯕꯛ ꯋꯥꯕꯒꯤ Why, ꯁꯛꯅꯤꯡꯉꯤ mommy? ꯁ꯭ꯋꯤꯃꯤꯡ ꯄꯨꯜꯗ ꯅꯪ ꯁꯥꯟꯅꯕꯗꯨꯗꯤ ꯕꯣꯔ ꯕꯥꯇꯣꯟ Ik vind het even daar ik toezetten. Kami aangena. Sojale. ꯃꯥꯁꯨ ꯍꯜꯂꯛꯑꯒ ꯁ꯭ꯋꯤꯃꯤꯡ ꯄꯨꯜꯗ ꯁꯤ ꯅꯨꯃꯤꯠꯇ ꯁꯥꯟꯅꯩꯗꯅ ꯁꯤꯗ ꯆꯥꯟꯁ ꯂꯧꯔꯤꯉꯩꯗ ꯑꯩꯈꯣꯏ ꯃꯥꯒ ꯑꯃꯨꯛ ꯅꯝꯍꯧꯕ ꯆꯦꯜꯂꯛꯄꯗ ꯑꯩꯈꯣꯏꯁꯨ ꯅꯦꯛꯁꯥꯗ ꯑꯃꯨꯛ ꯆꯪꯉꯝꯃꯤꯗꯣ ꯀꯩꯒꯤꯅꯣ ꯆꯪꯗꯤ ꯆꯪꯉꯝꯃꯦꯕ ꯁꯤꯅ ꯂꯨꯍꯣꯡ ꯅꯣꯉꯥꯟꯕꯒꯤ ꯌꯧꯔꯦꯀꯣ ꯁꯤꯒꯤ ꯐꯤꯁꯤꯅ ꯀꯩꯅꯣꯗꯩꯅꯤ Sida luhong naman kaya. ꯐꯤꯖꯣꯜꯗꯒꯤ ꯂꯨꯍꯣꯡ ꯅꯨꯃꯤꯠꯀꯤ ꯐꯤꯖꯣꯜꯒꯤ ꯐꯤꯅꯤ ꯁꯤꯁꯦ ꯃꯁꯛꯀꯗꯣ ꯐꯖꯅ ꯎꯠꯂꯨꯅꯦ ꯖꯨꯝꯒ ꯇꯧꯔꯒ ꯅꯥꯆꯣꯝꯁꯤꯅꯅꯦ ꯄ꯭ꯔꯤꯁꯃꯥꯂꯤꯒꯤ ꯄ꯭ꯔꯣꯃꯣꯠ ꯂꯣꯏ ꯇꯧꯍꯧꯔꯤꯅꯦ ꯕ꯭ꯔꯦꯟ ꯄ꯭ꯔꯣꯃꯣꯁꯟ ꯃꯌꯥꯝ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯗꯥꯅꯥꯎꯕꯤ ꯃꯆꯥ ꯁꯤꯅ ꯆꯦꯗꯨꯡ ꯃꯆꯥ ꯅꯦꯟꯁꯤꯒ ꯕꯦꯅꯥꯎꯒ ꯑꯉꯥꯡꯈꯩ ꯂꯥꯛꯑꯦ ꯆꯦ ꯆꯟꯕꯤꯅ ꯁꯤꯗ ꯏꯆꯝ ꯆꯝꯅꯒꯤ ꯃꯥꯕꯣꯛꯁꯦ ꯅꯩꯈꯥꯏꯔꯤꯁꯤꯗꯤ ꯂꯤꯞꯁꯇꯤꯛ ꯑꯉꯥꯡꯕ ꯁꯪꯉꯒ ꯆꯦ ꯀꯤꯁꯟꯅ ꯅꯣꯛꯄꯗ ꯁꯤꯔꯕ ꯑꯩꯈꯣꯏꯁꯦ ꯁꯤ ꯃꯅꯤꯡꯗꯩ ꯂꯩꯒꯁꯦ ꯈꯨꯗꯛꯇ ꯈꯔ ꯊꯝꯖꯤꯜꯂꯛꯄꯗꯣ ꯂꯩꯗꯤ ꯃꯔꯥꯡ ꯀꯥꯏꯔꯕꯅꯤꯅ ꯁꯤꯅ ꯂꯩꯔꯦꯡꯕꯒꯤ ꯂꯣꯏꯔꯦ ꯀꯩꯅꯣꯒꯤ ꯕꯣꯔ ꯖꯇ꯭ꯔꯥ ꯇꯧꯔꯝꯗꯥꯏꯒꯤ ꯗꯥꯅꯟꯗ꯭ꯔꯥꯁ ꯍꯥꯏꯁꯦ ꯁꯤ ꯂꯩꯔꯦꯀꯣ ꯉꯁꯥꯏ ꯃꯆꯥꯅꯨꯄꯤ ꯀꯨꯟꯗꯣ ꯂꯤꯡꯕꯗ ꯌꯥꯎꯕꯗꯣ ꯑꯩꯈꯣꯏ ꯃꯥꯇꯥ ꯂꯩꯔꯦ ꯁꯤ ꯃꯤꯡꯁꯦꯟꯁꯤꯁꯨ ꯀꯩꯅꯣꯅ ꯇꯥꯏꯟꯁꯛꯅ ꯄꯤꯔꯛꯏꯅꯦ ꯕꯤꯗ꯭ꯌꯥꯁꯥꯒꯔꯗ ꯑꯩꯅ ꯁꯤ ꯂꯥꯛꯄꯗ ꯀꯥꯎꯅꯤ ꯀꯣꯛ ꯄꯨꯕꯤꯔꯛꯑꯣꯅ ꯇꯧꯔꯒ ꯄꯨꯍꯜꯂꯛꯄꯅꯦ
ꯄꯤꯛꯄꯗꯤ ꯑꯣꯏꯗꯦꯗꯀꯣ ꯀꯣꯌꯦꯠꯁꯦ ꯎꯝ ꯑꯩꯈꯣꯏ ꯃꯥꯅ ꯌꯥꯝ ꯐꯟꯗ꯭ꯔꯦꯅ ꯍꯥꯏꯔꯝꯕꯅꯦ ꯁꯤꯁꯦ ꯌꯥꯝ ꯐꯟꯍꯟꯅꯤꯡꯕꯗꯨꯅꯦꯕ ꯁꯤꯁꯦ ꯃꯃꯥꯟꯅꯕꯈꯩ ꯅꯠꯇ꯭ꯔꯦ ꯁꯤꯕꯣ ꯑꯃꯣꯏ ꯃꯃꯥꯟꯅꯕ ꯃꯔꯤ ꯃꯇꯥ ꯁꯤꯕꯨꯗꯤ ꯃꯣꯏ ꯃꯔꯤ ꯃꯇꯥꯁꯤ ꯃꯅꯥꯎꯅꯨꯄꯥ ꯃꯅꯥꯎꯄꯥ ꯃꯥꯃ ꯁꯤ ꯑꯗꯨꯒ ꯃꯅꯥꯎꯄꯥꯁꯤ ꯂꯩꯔꯦ ꯑꯥ ꯁꯤꯗ ꯃꯣꯏ ꯃꯥꯃ ꯁꯤꯅ ꯆꯟꯕꯤ ꯃꯃꯥꯟꯅꯕ ꯁꯤꯗ ꯇꯤꯝ ꯑꯩꯈꯣꯏ ꯏꯗꯣꯝꯆꯥ ꯆꯦꯕꯤ ꯀꯃꯥ ꯅꯦꯒꯧꯔꯤ ꯆꯦ ꯃꯣꯏꯅꯨ ꯁꯤꯁꯤꯗ ꯗꯗꯥ ꯏꯕꯥꯅꯤ ꯁ꯭ꯋꯥꯏ ꯂꯩꯔꯝꯒꯅꯤ ꯅꯪꯅꯕ ꯂꯥꯛꯄꯗ ꯑꯣꯀꯦ ꯁꯤꯁꯤꯅ ꯀꯩꯅꯣ ꯂꯩꯔꯦꯀꯣ ꯃꯣꯏ ꯄꯣꯠ ꯄꯨꯔꯒ ꯆꯪꯉꯛꯑꯦ ꯗꯗꯥ ꯏꯕꯥꯅꯤ ꯇꯨꯁꯤ ꯂꯩꯔꯦ ꯃꯌꯥ ꯎꯠꯄ ꯅꯦꯗ ꯃꯥꯆꯧꯕꯤ ꯉꯥꯅꯤ ꯐꯥ ꯐꯣꯇꯣꯁꯦ ꯌꯥꯝ ꯉꯥꯟꯗ꯭ꯔꯣ ꯌꯥꯝ ꯊꯤ ꯉꯥꯜꯂꯦ ꯍꯥꯏꯕ ꯗꯥꯗꯣꯅꯤꯒꯤ ꯕ꯭ꯔꯗꯔꯅꯤꯅ ꯑꯗꯨꯝ ꯃꯊꯧ ꯇꯧꯔꯛꯑꯦ ꯅꯦ ꯊꯥꯁꯦ ꯑꯋꯤꯕ ꯑꯃ ꯍꯥꯞꯄꯤꯔꯛꯑꯦ ꯍꯧꯖꯤꯛ ꯑꯔꯥꯡꯕꯝꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦ ꯑꯩꯈꯣই ꯂꯩꯀꯥꯏꯒꯤ ꯀꯩꯅꯣ ꯌꯨꯝ ꯂꯣꯝꯒꯤ ꯅꯪ ꯍꯥꯏꯔꯤꯁꯤꯗꯤ ꯐꯣꯇꯣꯒ ꯖꯤꯟꯊꯥ ꯅꯪꯁꯨ ꯐꯣꯇꯣ ꯌꯦꯡꯒꯦ ꯍꯥꯏꯔꯣ ꯃꯥꯁꯤꯗꯤ ꯀꯅꯥꯅꯣ ꯈꯪꯗꯕꯩꯅꯤ ꯃꯥꯟꯅꯕ꯭ꯔꯥ ꯃꯣꯏ ꯃꯔꯤ ꯃꯇꯥꯔ ꯀꯩꯅꯣ ꯃꯣꯏ ꯑꯃꯁꯤꯕꯨꯗꯤ ꯃꯅꯥꯎꯄꯥꯅꯤꯅꯀꯣ ꯃꯃꯥꯟꯅꯕꯤ ꯃꯅꯤꯡ ꯋꯥꯔꯤ ꯁꯥꯟꯅ ꯂꯩꯁꯤꯗꯤ ꯑꯕꯦꯝꯃ ꯌꯧꯔꯛꯈ꯭ꯔꯦ ꯃꯅꯤ ꯎꯕꯗꯅꯦ ꯐꯣꯇꯣꯒ ꯅꯝꯖꯩꯁꯤꯗꯤ ꯍꯔꯥꯎꯗꯅ ꯃꯅꯦ ꯂꯛꯅꯔꯤꯅꯦ ꯃꯥꯒꯤ ꯄꯣꯠꯂꯣꯏꯁꯦ ꯐꯗꯤ ꯌꯥꯝ ꯐꯖꯩꯕꯀꯣ ꯑꯁ ꯃꯥꯅ ꯂꯨꯝꯕꯗꯣ ꯆꯠꯄꯗ ꯍꯥꯏ ꯂꯩꯕꯗꯣ ꯁꯤꯒꯤ ꯃꯃꯥꯟꯅꯕꯤꯁꯦ ꯐꯣꯇꯣꯗ ꯀꯌꯥ ꯌꯥꯎꯔꯝꯗꯦ ꯃꯥꯏ ꯃꯃꯤꯡꯗꯣ ꯀꯔꯤ ꯑꯇꯣꯞꯄꯗꯕꯨꯗꯤ ꯌꯥꯎꯔꯝꯒꯅꯤ ꯄꯟꯖꯥꯕꯤꯔ ꯀꯩꯅꯣꯝ ꯑꯣꯏꯗꯣꯏꯅꯦ ꯆꯟꯗꯣꯔꯥꯄꯨꯔꯗ ꯐꯤꯂꯝꯗꯨꯗꯤ ꯁꯤꯗ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤ ꯄꯨꯂꯞ ꯗꯗꯥꯁꯦ ꯑꯩꯅ ꯀꯦꯕꯤꯕꯅꯦ ꯐꯖꯗ꯭ꯔꯥ ꯁꯤꯁꯤꯅ ꯃꯣꯏꯅ ꯃꯐꯝꯗꯣ ꯑꯄꯤꯛꯄꯗ ꯇꯧ ꯂꯩꯔꯝꯃꯕ ꯒ꯭ꯔꯤꯟ ꯔꯨꯝ ꯑꯅꯤ ꯁꯨꯕꯗ ꯁꯤꯁꯤꯅ ꯑꯄꯤꯛꯄꯗꯨꯅꯦꯕ ꯑꯆꯧꯕꯗꯨꯗꯅ ꯄꯣꯠ ꯂꯣꯏꯁꯤꯜꯂꯒ ꯁꯤꯅ ꯑꯄꯤꯛꯄꯗ ꯑꯣꯏ ꯂꯩꯔꯝꯃꯕ ꯖꯨꯝꯒ ꯇꯧꯔ ꯅꯝꯃꯨꯅꯦ ꯑꯩꯒꯁꯦ sina team nupa mayum plus nupi mayum cousins deh mayam di Cimanau cousins mayam Dina Chandra Taka Dalu ama ang maru kokri ko om dai gini mimos mayam ni mayam anti hero sila yan na heroine di nakandala sila hai yun heroine guy na una si Jackie ba ini mana sorry dah bima di bestie una sere bima mai ga semut ki bane tan jada da ninjang bra my friend maya dari sila montek pu thoi bani mo dana saksa dem ting lo montek ko mai pi ga se ba khoi da mo ga lai bani ha ba thorak bagi lai flower ga loi bagi lai sara sara lapi sina ko che dum na kan dan abi madi ani dak sang maneng pabung le re ko pa le re da le re da ga ong sang e da na nu pi gi sang mo dai ga ong sang sa ko da pa ka akoi gi matam da di papa na si gi dan si ma pa ni han han thadai da na bag to pa song pa ha ra ba pi khau to pa sa yom dra ba sei pala da gi ni ra ta pala da gi ni ra fazabane si loiraga koi reception gi do yam do ma reception da moi photo namam di classic ta tabu do photo nam de ta do new job do lei do di oh sum photo ko mai nam lei do sina role exchange taunari ne ba ko thaina na akoi ma na som da pi ba ni som da pi ba role exchange ne ba
ꯀꯣꯏꯕ ꯍꯧꯔꯦ ꯌꯥꯝ ꯐꯖꯗ꯭ꯔꯦ ꯁꯤꯗ ꯁꯨꯃꯥꯏꯅꯒ ꯇꯥꯔꯛꯏ ꯁꯤꯁꯦ ꯁꯝꯆꯤꯁꯤꯅ ꯀꯦꯕꯤꯕꯅꯦ ꯃꯥꯒꯤꯁꯦ ꯄꯣꯠꯂꯣꯏꯁꯨ ꯀꯩꯅꯣꯁꯨ ꯁꯝꯆꯤꯁꯤ ꯑꯁꯦꯡꯕꯗꯤ ꯁꯃꯥꯅꯟꯗ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯀꯧꯕꯅꯦ ꯍꯥꯏꯗꯣꯛꯄꯤꯅꯨ ꯑꯩꯈꯣꯏꯒꯤ ꯇꯦꯟ ꯇꯧꯔꯤꯁꯤꯅ ꯗꯥꯅꯥꯎꯕꯤꯒꯤꯅꯤꯀꯣ ꯖꯥꯡꯒꯤꯔꯒꯤ ꯖꯥꯛꯂꯥꯟꯗꯁꯨ ꯂꯩ ꯁꯗꯥꯟꯗꯁꯤ ꯂꯩ ꯁꯗꯥꯟꯗ ꯇꯥꯔꯗꯤ ꯍꯥꯠꯀꯦ ꯍꯥꯏꯔꯅꯤꯅꯦ ꯅꯪꯕꯣ ꯃꯌꯥꯝꯒꯤ ꯁꯗꯥꯟꯗꯅꯤ ꯀꯩꯗꯧꯔꯒꯦ ꯃꯥꯁꯨ ꯚꯤꯗꯤꯑꯣ ꯌꯦꯡꯕꯅꯦ ꯑꯩꯈꯣꯏ ꯑꯁꯦꯡꯕ ꯊꯦꯡꯅ ꯀꯥꯟꯗ ꯁꯗꯥꯟꯗ ꯁꯤꯁꯤꯁꯨ ꯌꯨꯝꯗꯩ ꯄꯨꯔꯤꯅꯦ ꯑꯩ ꯈꯪꯉꯥꯗꯨꯅꯤ ꯃꯥꯅꯦ ꯌꯨꯝꯗꯩ ꯄꯨꯔꯤꯅꯦ ꯕꯣꯂꯦꯔꯣꯗ ꯍꯣꯟꯕꯗꯣ ꯑꯌꯨꯛꯇ ꯌꯦꯡꯉꯣ ꯐꯖꯗ꯭ꯔꯥ ꯑꯩꯁꯦ ꯕꯦꯟꯗꯥꯁꯦ ꯌꯥꯎꯔꯝꯃꯦ ꯅꯨꯡꯁꯤꯗ꯭ꯔꯥ ꯌꯥꯝꯅ ꯑꯗꯨ ꯌꯦꯡꯉꯣ ꯕꯤꯍꯥꯏꯟ ꯗ ꯁꯤꯟ ꯃꯌꯥꯝꯁꯦ ꯂꯩ ꯍꯨꯛꯄꯒꯤ ꯂꯥꯎꯕꯅ ꯂꯥꯎꯕ ꯅꯆꯥꯅꯨꯄꯤꯅ ꯍꯥꯟꯅ ꯇꯧꯔꯤꯁꯦ ꯌꯦꯡꯉꯣ ꯃꯊꯪ ꯃꯊꯪ ꯃꯥꯏ ꯁꯥꯟꯅꯕ ꯁꯨꯝ ꯍꯣꯟꯗꯣꯛꯑ ꯄꯨꯊꯣꯛꯏ ꯑꯗꯨꯒ ꯍꯣꯡꯉꯖꯅꯤꯕ ꯁꯤꯁꯤꯅꯦꯀꯣ ꯃꯤꯡꯁꯦꯟ ꯄꯤꯔꯛꯄ ꯇꯥꯏꯟ ꯁꯦꯠ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯃꯃꯥꯒꯤ ꯃꯕꯨꯡ ꯌꯥꯏ ꯑꯁꯤꯗꯩ ꯁꯪꯒꯥꯔꯤ ꯅꯠꯇ꯭ꯔꯣ ꯀꯩꯅꯣꯗꯣ ꯃꯥꯅꯦ ꯃꯥꯗꯣ ꯃꯄꯨ ꯑꯣꯏꯕ ꯁꯪꯒꯥꯔꯤꯅꯦ ꯑꯩꯈꯣꯏꯒꯤ ꯏꯚꯦꯟꯁꯤꯗꯒꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯄꯩꯁꯥ ꯊꯥꯕ ꯌꯥꯄꯣꯟꯇꯦ ꯑꯍꯟꯉꯣꯟꯗ ꯁꯤꯡꯕꯩ ꯍꯟꯗꯣꯔꯛꯏꯅꯦ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯤꯗꯤ ꯑꯩ ꯑꯉꯥꯡ ꯉꯥꯎꯁꯤꯟꯅꯔꯛꯄꯒꯤꯅꯦ ꯋꯥꯔꯛꯄ ꯍꯥꯏꯒꯗ꯭ꯔꯥ ꯐꯖꯅ ꯁꯦꯟꯅꯔꯤ ꯑꯩꯁꯤ ꯆꯪꯉꯛꯇ꯭ꯔꯦꯕ ꯀ꯭ꯋꯥ ꯂꯥꯟꯅꯕꯁꯤ ꯆꯤꯟꯁꯨ ꯌꯥꯝ ꯁꯤꯜꯂꯤꯗꯅ ꯃꯤ ꯃꯌꯥꯝ ꯑꯃ ꯕꯣꯔ ꯄꯤꯕꯒꯤ ꯆꯪꯗꯣꯏꯅꯤꯗꯅꯀꯣ ꯑꯩ ꯆꯪꯗ꯭ꯔꯦ ꯀꯅꯥ ꯃꯥꯜꯂꯤꯁꯦ ꯑꯣꯁꯤꯟꯅꯦ ꯃꯥ ꯈꯛꯇꯪꯅꯅꯦ ꯐꯨꯔꯤꯁꯦ ꯋꯥꯡꯃꯟꯕꯒꯤ ꯁꯤꯅ ꯑꯩꯈꯣꯏ ꯑꯍꯟꯣꯝꯁꯦ ꯌꯦꯡꯉꯣ ꯁꯤꯅ ꯁꯦꯡꯒꯥꯎ ꯀꯤꯕꯤꯕ ꯗꯥꯟ ꯀꯩꯅꯣ ꯇꯧꯕꯗꯣ ꯄꯩꯁꯥ ꯍꯜꯂꯝꯕꯒ ꯇꯧꯕꯗꯣ ꯃꯊꯪ ꯃꯊꯪ ꯈꯣꯏꯔꯝꯕꯒꯤꯅꯤꯀꯣ ꯄꯥꯕꯨꯡ ꯈꯣꯏꯔꯝꯃꯦ ꯚꯤꯗꯤꯑꯣ ꯂꯧꯔꯨꯗ꯭ꯔꯤꯀꯣ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯂꯧꯔꯨꯗ꯭ꯔꯤ ꯗꯗꯥ ꯈꯣꯏꯔꯝꯃꯦ ꯃꯃꯥ ꯈꯣꯏꯔꯝꯃꯦ ꯃꯊꯪ ꯃꯊꯪ ꯈꯣꯏꯔꯝꯃꯦ ꯑꯩꯒꯁꯨ ꯈꯣꯏꯔꯝꯅꯧꯋꯦ ꯏꯕꯥꯅꯤꯗꯗꯤ ꯌꯥꯝ ꯄꯛꯑꯔꯣꯏ ꯈꯣꯏꯔꯝꯅꯕꯗꯣ ꯁꯨꯃꯥꯏꯅ ꯂꯣꯏꯁꯟꯈ꯭ꯔꯦ ꯏꯕꯥꯅꯤꯗꯤ ꯈꯣꯏꯔꯝꯅꯕꯒꯤ ꯁꯤꯟꯗꯣ ꯏꯕꯥꯅꯤꯗꯤ ꯌꯥꯝ ꯄꯛꯑꯔꯣꯏꯗꯕ ꯅꯨꯡꯁꯤꯗ꯭ꯔꯥ ꯃꯃꯧ ꯅꯨꯄꯤ ꯑꯣꯏꯅꯤꯁꯦ ꯁꯤ ꯌꯥꯎꯋꯤ ꯁꯦꯝꯉꯣꯗꯅ ꯁꯤ ꯃꯤ ꯀꯩꯅꯣ ꯐꯤꯔꯣꯟꯗꯣ ꯆꯦꯟꯖ ꯇꯧꯊꯣꯛꯑꯕꯅꯦ ꯃꯥꯗꯤ ꯐꯅꯦꯛ ꯁꯦꯠꯂꯝꯕꯗꯣ ꯀꯥꯡꯈꯟ ꯂꯩꯇꯕꯅꯤꯅ ꯁ꯭ꯋꯥꯏꯗ ꯑꯣꯏꯅ ꯊꯝꯃꯦ ꯑꯁ ꯇꯨꯔꯁꯥꯗꯣ ꯃꯀꯣꯛ ꯉꯥꯎꯔꯝꯒꯅꯤ ꯁꯤ ꯊꯝ ꯂꯣꯏꯔꯒ ꯆꯠꯂꯣ ꯀꯩꯅ ꯆꯪꯉꯛꯀꯗꯣꯔꯤꯅꯣ ꯑꯁꯣꯝꯗ ꯑꯃꯨꯛ ꯇꯥꯍꯜꯂꯦꯗꯅ ꯂꯩꯕ ꯌꯥꯗꯦꯅ ꯅꯃꯥ ꯑꯃ ꯃꯥꯃꯣ ꯗꯥꯟꯗ ꯄꯪꯄꯤꯗ ꯄꯤ ꯑꯩꯈꯣꯏ ꯑꯕꯦꯝꯃꯁꯦ ꯌꯥꯝ ꯍꯩꯇ꯭ꯔꯦ ꯅ ꯃꯃꯥꯟꯅꯕꯤꯒꯤ ꯇꯤꯝ ꯑꯩꯈꯣꯏ ꯁꯨꯠꯀꯦꯁ ꯃꯌꯥꯝꯁꯨ ꯄꯣꯠ ꯌꯥꯝꯕꯒꯤ ꯅꯨꯡꯁꯤꯌꯦ ꯁꯤꯅ ꯆꯥꯛꯀꯧꯕꯗꯤ ꯐꯣꯇꯣ ꯌꯥꯝꯗꯕꯅꯤ ꯁꯤ ꯕꯦꯒꯁꯦ ꯖꯥꯔꯥꯗ ꯂꯩꯕꯅꯤ ꯁꯤ ꯐꯅꯦꯛꯁꯤꯃ ꯔꯣꯕꯔꯠ ꯃꯥꯎꯟꯗꯩꯅꯤ ꯁꯤꯁꯤꯁꯨ ꯂꯇꯥ ꯀꯂꯦꯛꯁꯟꯗꯒꯤꯅꯤ ꯁꯤꯅ ꯔꯥꯙꯥ ꯀꯂꯦꯛꯁꯟꯗꯒꯤ ꯅꯦꯙꯥꯒꯤ ꯄ꯭ꯔꯗꯛ ꯅꯦꯙꯥꯒꯤ ꯄ꯭ꯔꯗꯛꯅꯦ ꯁꯤꯅ ꯑꯩꯒꯤ ꯗꯤꯖꯥꯏꯟ ꯃꯥꯅꯦ ꯁꯤꯅ ꯁ꯭ꯋꯥꯃꯤꯒꯤ ꯄ꯭ꯔꯗꯛ ꯑꯗꯒꯤ ꯑꯃ ꯌꯦꯡꯍꯟꯒꯦ ꯑꯣ ꯁꯤ ꯈꯣꯏꯔꯝꯕꯒꯤ ꯃꯥꯏ ꯃꯃꯥꯟꯅꯕꯅꯦ ꯕꯨꯠꯊꯤ ꯃꯃꯥꯟꯅꯕꯅꯦ ꯐꯣꯇꯣ ꯌꯥꯝ ꯅꯝꯕ ꯅꯪꯍꯧꯗ꯭ꯔꯦꯕ ꯀꯩꯅꯣꯗ ꯀꯦꯕ ꯂꯥꯛꯄꯗꯣ ꯊꯦꯡꯅ ꯂꯥꯛꯄꯒꯤꯅꯦ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯇꯤꯝ ꯂꯩꯔꯦꯗꯅ ꯖꯦꯀꯤꯁꯟ ꯂꯩꯔꯦ ꯕꯣꯅꯤ ꯂꯩꯔꯦ ꯅꯤꯔꯟꯖꯣꯏ ꯂꯥꯛꯇꯦ ꯑꯣꯁꯤꯟ ꯃꯥ ꯀꯔꯤꯕ ꯃꯥꯏ ꯃꯤꯡꯁꯦ ꯀꯥꯎꯈ꯭ꯔꯦ ꯅꯦꯟꯁꯤ ꯍꯥꯏꯕ ꯑꯗꯒꯤ ꯁꯤꯅ ꯆꯝꯕꯤ ꯃꯃꯥꯟꯅꯕꯤ ꯖꯤꯜ ꯑꯣꯁꯤꯟ ꯑꯕꯣꯊꯦ ꯑꯁꯤꯒꯤ ꯐꯣꯇꯣꯁꯦ ꯅꯝꯕꯗꯁꯨ ꯆꯥꯗꯕ ꯃꯌꯥꯝꯗꯣ ꯑꯩ ꯅꯤꯡꯁꯤꯡꯉꯛꯑꯦ ꯑꯃꯒ ꯀꯧ ꯀꯦꯃꯦꯔꯥꯗ ꯌꯦꯡꯗꯕ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅ ꯂꯩꯕ ꯇꯧꯔꯝꯃꯤꯁꯦ ꯌꯦꯡꯉꯣ ꯃꯥꯗꯤ ꯒꯤꯐ ꯐꯪꯉꯕꯅꯦꯅ ꯒꯤꯐꯁꯦ ꯄꯥꯏꯔꯒ ꯌꯦꯡꯉꯣ ꯑꯗꯒꯤ ꯃꯥꯅ ꯑꯕꯦꯝꯃꯅ ꯗꯈꯤꯅꯥ ꯇꯧꯕ ꯆꯪꯉꯦ ꯑꯩꯈꯣꯏꯒꯤꯗꯤ ꯂꯩꯁꯥꯕꯤ ꯂꯩꯇꯕꯅꯤꯅ ꯁꯤꯒꯤ ꯏꯁꯄꯣꯠꯁꯦ ꯑꯩꯅ ꯍꯥꯟꯅ ꯅꯝꯊꯣꯛꯎꯔꯦꯗꯅ
ꯁꯤ ꯃꯐꯝꯁꯦ ꯐꯣꯇꯣ ꯐꯖꯕꯅꯦꯅ ꯑꯩꯅ ꯑꯃꯨꯛ ꯀꯩꯅꯣ ꯔꯦꯒꯥꯟꯗ ꯍꯥꯏꯔꯦꯗꯅ ꯑꯗ ꯔꯦꯒꯥꯟꯗ ꯅꯝꯃꯤꯅꯦ ꯁꯤ ꯁ꯭ꯄꯣꯠꯁꯤꯅ ꯑꯩꯅ ꯊꯤꯔꯛꯄ ꯍꯥꯏꯇꯥꯔꯦ ꯆꯦꯛꯁꯤꯃꯗꯤ ꯐꯖꯔꯦ ꯃꯥꯁꯤ ꯐꯤ ꯃꯆꯨꯁꯦ ꯌꯥꯝ ꯐꯖꯕꯅꯦ ꯆꯦꯛ ꯑꯁꯦꯡꯕꯅꯤꯀꯣ ꯂꯣꯏꯔꯦ ꯁꯤꯅꯤ ꯑꯩꯈꯣꯏꯗ ꯏꯕꯥꯅꯤꯒꯤ ꯗꯗꯥ ꯏꯕꯥꯅꯤꯒꯤ ꯀꯩꯅꯣꯗꯨꯅ ꯃꯊꯪꯗ ꯅꯣꯡꯃ ꯎꯠꯂꯛꯀꯦ ꯑꯩꯈꯣꯏꯒꯤ ꯂꯨꯍꯣꯡꯕꯩꯗ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯌꯥꯝ ꯀꯦꯕ ꯃꯧꯕ ꯃꯇꯝꯒꯤ ꯑꯣꯏꯗ꯭ꯔꯤ ꯏꯕꯥꯅꯤꯒꯤꯗꯨꯅ ꯈꯔ ꯉꯜꯂꯞ ꯑꯣꯏꯌꯦ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯀꯦꯗ꯭ꯔꯤꯕ ꯑꯗꯨꯏꯁꯨ ꯀꯩꯅꯣꯗꯤ ꯌꯥꯝ ꯀꯦꯕꯅꯤꯗ ꯃꯥꯟꯇꯣꯛꯀꯗꯤ ꯁꯤꯒꯤ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯆꯠꯅꯗ꯭ꯔꯤ ꯍꯥꯏꯕ ꯂꯣꯏꯔꯦ ꯇꯔꯥ